Miss Paodam tabi bu kwai pun ma Reena Naorem na har mamakta da taram nokchari loinana khurumjari ngasigi maruiba pauda face mask sizinaba amadi social distancing ngangnabagi matangda Kaching district police na awareness pibagi khongthang changchenba hokre front line da thabak tawriba singda border trade chambers of commerce morena mating pikre loinana job card holders sing thabak pinabagi pandamda canal tengbagi thabak chathakre Mapungoibo Pamu Pizari Malimgi Leba Kayada Pak Sanna Sandoraktuna Mioi Kayagi Punsi Lomhan Kraba Ningai Oiraba Coronavirus COVID-19 Ngaktok Naba Pandamda Kaching District Police Ki Superintendent of Police Victoria Yengkongi Medyeng Makada face mask Kanglon Chumna Uppa social distancing Ningtina Ngaknabagi Matangda District Asigi Manungda Leiba Kaitil Singda awareness pibagi Khongthang Changchen Bahokre Ahan boy na ngasi Kaching Kaitilda additional SP LO Kaching A Romendro Officer in charge Kaching AK Premjit Reserve Inspector P Lokendro na imasingda awareness piki Amaromda Kaching District Police ki SDPO Sugno H Rameshwar na SP Kaching Victoria Yengkongi Midyeng Makada Excise Station Sugno amasung Wangu amadi Sugno gi Officer in charge Singaloina na July 2019 dagi June 2020 fawbada Fagatlaba lupa lag amaga lising humudra Chanipal rongi oigadaba yungang amasung yungau sing haidoktuna amadi mai thaduna manghan khre hairi manghan khraba sing adude India da saba foreign liquor liter kuntraga mathoi henba beer liter manga yungau liter lising amaga chamanga romni hairi Kaching district ki oiba quarantine center summary report ki ngasi June gi tang kunda phangba report ki matungina Quarantine center singda apunba inmate masing lising amaga chatret humudraga mathoigi manungda hauji inmate chamwaga humudraga taret leiri aduda discharge amasong isolation ward ta shift tawkibagi apunba masingna lising amaga chani sumna taret ni haukiba district asigi positive oiba masingna nifuga taret aduga containment zone na tarane Border Trade Chambers of Commerce Morena COVID-19 Lantheng Nabada Frontline Namathok Tauriba Technopol District ki Deputy Commissioner Mayanglambam Rajkumar Technopol District Police ki SP TH Bikramjit 20 Assam Rifles Singda Afaba Makhalgi mask hand sanitizer Dettol liquid hand gloves sing mating pangkre mating pangbagi achamba thoramda Border Trade Chambers of Commerce Moregi General Secretary Surendra Singh Pathejana tha mari romasida More town da lockdown na mara moiraduna laloliti ki thabak leptuna lairiba sigi matangda DC da wafam kya thamki Secretary Surendra Singh Pathejana luchingba team maduna frontline da mathau tawriba singbo thagat pagaloina na makoina miyam gi damakta frontline da mathau tawbada sizinaba mask amadi hand sanitizer hand gloves sing adu mating pangkhibani hairi mask hand sanitizer Dettol liquid hand gloves sing mating pangbirakpagi damakta DC SP 20 Assam Rifles singi maikaidagi Border Trade Chambers of Commerce Morebu thagatpasu phongdoknaki Social activist ama oibata natana philanthropist amadi entrepreneur amasu oiriba Dr. Alishan Abonmaina Chingtam Women's Development Association ga khusamna duna ngasi Kaching District ki Hyanglam AC ki manung chana leiba COVID-19 gi lockdown gi awaba mayong nariba nongmai khong gi miyamda cheng alu thumna chingba chanana na polam sing tengbang pikre Dr. Alishan Abonmai masamag yauna Chingtam Women's Development Association gi President and Kunjisori Executive Member Takelambam Minarani Amadi Atai Thomi Kayana Saruyaduna Pangchokiba Ngasigi Tengbang Pigba Duga Mari Leinana Dr. Alishan Abonmaina Hai Miyamna COVID-19 gi lockdown gi awaba mayong nariba matam masida jat bijat khaidana chingtam amatani aikoi masil manauni haiba wakhallonda mahaki maikaidagi angamba chananarba polam khara ngasi nongmai khongi miyamda mateng pangjabane Manipurda leiriba paisa paiba amadi pukchel chauraba singna sigumlaba awaba taraba matam masida ngamjaba khara oirabaso miyamgi mateng panglabadi aikoi maselgi marakta achetpa nungsinaba mari adu phangba ngamgani haiki
ꯑꯩꯁꯤ ꯑꯗꯨꯝ ꯑꯩꯒꯤ ꯉꯝꯖꯕ ꯌꯥꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯄꯥꯝꯕꯗꯤ ꯑꯩꯈꯣꯏ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯧ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗ ꯄꯩꯁꯥ ꯄꯥꯏꯔꯕ ꯑꯗꯨꯒ ꯋꯥꯈꯜ ꯆꯥꯎꯔꯕ ꯃꯤꯁꯤꯡꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯅꯤꯡꯕꯗꯤ ꯃꯁꯤꯒꯨꯝꯕ ꯅꯪꯂꯕ ꯃꯇꯝ ꯌꯥꯝ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯆꯣꯡꯊꯣꯛꯂꯒ ꯃꯥꯒꯤ ꯑꯉꯝꯕ ꯈꯤꯇꯪ ꯑꯣꯏꯔꯒꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯨ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯑꯃꯁꯨꯡ ꯅꯨꯡꯁꯤꯅꯕ ꯑꯗꯨꯝ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯆꯦꯠꯄꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯄꯥꯎꯖꯦꯜ ꯑꯁꯤ ꯄꯤꯖꯅꯤꯡꯉꯤ ngasi all Jiribam Road Transport and Drivers Union AJRTDU na Jiribam district asida leiriba quarantine center singda satuna cheng hawai sing yanthokre ngasi gi pochai yanthokpagi matangda AJRTDU gi president M Tom Babu Singh na paumi singda haikibada ngasi ekhoina Jiribam gi quarantine center sing asida leiriba ichilenau sing asida ngamjaba cheng amadi hawai sing ase Tengbang Jabane lockdown dagi hauraga awana taraba miyambu driver union asina ngasigi fawbada mateng pangjaduna lakli haiki saruk yakiba AJRTDU gi general secretary L Maniton Singh na haikibada ngasi all Jiribam Road Transport and Drivers Union AJRTDU na Jiribam district asida leiriba quarantine center singda satuna cheng hawai sing ase pijabane COVID-19 gi wanaraba matam asida AJRTDU na su angamba mateng pangjabane matungdasu ekoina pangkhigani haiki ngasigi khongsata AJRTDU ge joint secretary K Anil Singh ke somadi publicity secretary Arun Su Saruyaki ngarang su AJRTDU ge president M Tom Babu Singh na su National Highway 37 asida cheliba gari driver singda face mask sing yenthokiba lekrabane Coronavirus na maram oiraduna lockdown amadi curfew tawkibadagi moreda panduna leramba migrants worker humfuga mapal ngasi maramdamda chalhankre makoi sing adu Manipur government ki joint secretary home na piba exit transit pass amagi matungina chakhibane mioi humfu mapal adu more hospital gi team na screening tawroba matungda khongchadadu ADC more gi office tagi ADC L Manikanta amadi SDO Irengbam Dinesh Kumar na lamthakibane amaromda Indo Myanmar Labor Union IMLU Moregi Makada Leiba migrant workers singna More da Panduna Leiringai Matamda Indo Myanmar Labor Union IMLU Morena workers singda Chana Thanaba Mateng Pangbada Natana Awaba Kayada Union Asina Mateng Pangki Amadi migrants worker Kayana Maramdamda Chatkiba Yanaba governmenta Taksin Badasu Union Asina Choba Thodang Lauduna Lakli Haina Union Asigi Maikaidegi Media da Fongdorakli Hauji miyamna kinaraba coronavirus COVID-19 haina khangnariba leina laichar asina maram moiraga malemgi mafam kudingda sinba thungna sandoraktuna miyambu khamthengna wahalliba chairaga sida lau singugi lamda akaiba oirakatra haibagi mipaiba leire haina all Kaching Student Union Aksu Kachingi Information and Publicity Secretary N Ronaldo na khujek tawduna thadorokpa cherolamana fongdorakli cherolatuna makha taraduna Kaching amadi Kachingi akoibada khundariba sing ase ayambana lairaba lawmi miyam singni makoina law singu tawduna imungi pukchak thaklibani amadi imung puribani aduga hojik pandemic asina maram oiraga Manipurgi mafam khudingda lockdown tawkibadagi lairaba lawmi singna atopa mafamdagi har fertilizer lownanaba transportation gi khudong chadaba mayoknari maramasina lengang amadi mari leinaba authority na midyeng changbiduna Kachingi anakpa mafamda go down sembiduna tangai fadana changdaba yadraba har fertilizer sing amadi atai atopa hidak langthak sing marangkaina ahongba mamalda fanganbiyo aduga amaromdana har fertilizer amadi atai atopa law singuga mari leinaba hidak langthak yoliba dealer retailer singna pandemic COVID-19 asigi khudong chaba lawduna mamal hengatna yonbidana basu cheroladuna appeal torakli Manipur gi oiba soil condition ki matung inna fau thabada hapkadaba har gi chang ase hectare amada nitrogen phosphorus amadi potash ki chang ase 60:40:30 oigadabane hairiba chemical sing ase urea kg chamaga kuntraga nithoi super phosphate kg chani yankai amadi MOP kg nifu nipal dagi phangbanga me Krishi Bigyan Kendra Thawal nasinduna integrated Crops Management ICM Sizinaduna seed production Taunabagidamagta paddy seed Yenthokpaga Mari Leinana Pangchokiba training program da hectare amada urea bag Marigi Chang Sizinagabani Haina
print amadi electronic media da phongkiba adu bag ahum oigadabani haina Krishi Bigyan Kendra Thawal ge Santos Krishi Bigyan Kendra Thawal ge senior scientist and head na thadorok cherolamana sengdorakli MSU Technopal District Committee na Sindo na More da leiba coaching center ahumge HISUS LC examination da mai palaglaba mahirui singbu taram na okpagi Thoram ama ngasi Eastern Science School More da pangthokre MSU Technopal District Committee gi mai kaidegi mai palaglaba mahiroi singda chamba khudol amamam tambaga loinana ahanba anisuba ahumsuba takraba mahiroi singda su case prize piki ngasi gi thoram aduda Mitei Council More gi General Secretary N Inaucha Mitei Education Society gi Chairman TH Ibungo Mitei Education Society gi General Secretary L Brojendro Eastern Science School gi Headmaster K Shyamo MSU Technopal District Committee gi General Secretary Kartik Su yauke Taramapalak Suba The Great June Uprising Unity Day 2020 ki Thorambu Mapung Fahanbada Achoba Thodang Laukiba Kudingmakpo Observation Committee 19 The Great June Uprising Unity Day Amuko UCM gi Maikaidegi Thagatba Phongdorakli Observation Committee gi convener na Thadorokba Cherolamana Hai Thoramase Pangthokpa Ngamnabagi Damakta Athoba Singi Yata Famoiriba Kekrupar Complex Po Lun Hanan Kiba Aduga Government ki Masa Loishangi Mioi Singh Civil Society Organization Singh Aduga Lanai Mioi Singh Haikat Laikat Tambala Kibaga Loinana Miyamge Mifam Pangthokpam Sem Sabi Kiba Singh Shelamadi Pot ki Mateng Panglakpa Singh Anar Ayik Yaurokpada treatment Taunabagi Damakta Lakiba medical team Singh voluntary blood donation camp bu coverage tawbikiba Jenim Samadi Rims ki department Singh I dan tawkiba Singh amadi atai mateng panglakiba punamakpu thagatle loinana COVID-19 leina laichadasina maram oiraduna punna thauram pangthong minaduna saruk yaminaba phangkidraba lekai da thauram ase pangthok pikiba Singh thauramda hakthengnana amasung nakoinana saruk yapkiba Singh Manipur Police Traffic Police Media amadi Manipur Photography Club ki mioi Singh busu committee na tawbimal khangba ulakli Khangabo Kendra ke MLA Line Department ki makhada Sangai Yumpham Part 2 GP ge Ward number 2 Lamding Ilangbam Lekaida Leiba Fit Lisingani Taragamanga Rom Sangba Canal Ama Tengbagi Thabak Sathari Canal Tengbagi Thabak Ase Leiba Asigi Mipung Khudingmak Thabak Pigani Haiba Pandamda Lokalak Liba MGNREGA gi makhada job card holder singna subane Hiramasigi matangda thabak asibo yangsilliba khundrakpam Ratanjitna Phongdorakpada Lau Singu Matam Yoksilakpada Amadi Sing Laitabagi Awaba Kaya Lomi Singna Mayongnariba Ase Kongnabagi Pandamda job card holder Singi Numitara Mangani Thabak Sugadabadu Canal Oina Tengbane Canal Ase Lamding Ilangbam Laikai Canal Chongkongdagi Hauraga Mahamani Faubada Tengadabane Aduna job card ki Thabak Asina Numit Mangani Suzilakle Thabak Suba Yaudriba job card holder Singsu Thokpiraknaba Thabak Ase Amata Oina Suminaduna Watapadaba Ward ama uhenbada saruk yaminasi haiki panbayai ngasigi Canal Tengbaduda Sangai Yumpham Jilla Parishad ki member Hizbur Rahman su laklaga yengsilake Canal ujujik lairiba Canal asida fajana tengthoktana ujujik lorok ki mayokna riba asida masana na fajana semduna ujik job order singsina suri haide numit masing अखोगी 15 days लाकवाजिदा हुजिक ngasi phawda numit mangani sure Handak Board of Secondary Education Manipur na lauba class 10 gi parikya gi fal haidokpaga private school kharana nanghoraroi matagumna online da pung ama ani gi matamda ming channa gi matam piba first come first serve hairiba ase chanaba yaroi sarkar na lauthokliba SOP Indre Haina Kanglaipak Students Association KSA gi Cherol da Phongdorakli Cherol asina makha taraduna ahanba thawong asida Harvard School changangaina aranba kaya tawriba se miyam khangna sengdokadabane COVID-19 gi lockdown manungda selchum gi awabu mayokna ringai amade chathok chasinda khudongcha daba kaya leiringai da mahiroi khakki khudongcha ba piraga atai mahiroi kaya buna ming channa bagi tanja pidaba mahiroi khunai gi midyengda asoibagi Asoibasing semdorakadabani yamlaba mahiroi kaya handakti COVID-19 na maram oiraduna mapal state singda mahitamba chatnaroidabana institution singda seat hengatnaba award pa lairiba sing menkhatnaba honabiyo sarkar su school college ki award pa yengsinba matam oire hairi Amaromda All Manipur Students Union gi
HRD Secretary Bruce Paodam Fongdorakibada Handak Bosemna Loba Class 10 gi fal lauthokraba tungda online da register tawduna mahiroi ming chanba loisinkiba asi mahiroi singi hak manghanbane CBSE compartmental falsu haidoctrine Makhoi ming chanbagi matam leitabana ming chanba loire haiba asi chanaba yaroi wafam asi MSU headquarters paumisingna unabada Bruce Paodamna Fongdorakibani mahana makataraduna COVID-19 na khamthengna wanarba matam asida fee thiduna ming chalhanba mark wangna phangba mahiroi singda school gi authority singna mayumem da chatuna mahiroi sing leiba ase MSU na thengnarabadi mahiroi adugi mapulsi mangani miyamna MSU da paubiyo aduga COVID-19 laichat manungda mahiroi singda thagi fee lobigano haibane oja mayamgi tolopi ba yaroi haikiba leite aduga school authority singna mahiroi sing ming chanbada henba senfam kaya lokiba adugi arrangement tawraga oja singi tolopi biyo haibane school authority na mahiroi singi fee lawdrabadi tolopi ba ngamloi haiba se laibak thibani haiki Kakching District ki Hianglam Assembly Constituency ki manung chana leiba Sengmaijing Chongkhongdagi Nongmaikhong taba lambi asigi fibam aduki matik fatre local MLA amadi paliba lengagasina mijing changbiduna thubu matamda semjin biyu haina lambi asida mapal tangduna hingliba miyamna apil torokdi lambi asigi fibamga ka henna fatabana maram oiraga lambi asida ana layengbagi hospital tana pukhatpada lambida leikhidaba fawba yawkhre haina fongdoknarakli amaromda lambi asiga chapmanaba Sengmaijing thongdagi Imphal East ki manung chana leiba Manipur River gi mapalda leiriba lambi asigi black topping tawduna yamna ningthina sem saduna lei aduga Kakching District ki Hianglam AC ki manung chana leiriba lambi asigi phibamdi hainingai leitana phibam sokle nong tarakpa matamda hena amu miyamna chathok chasin tawbada khudong thiningai oire maramasina Manung changsina leiriba lambi asida mapal tangduna hingliba miyamgi damakta khanbiduna mari leinaba department local MLA amadi paliba lengagasina athuba matamda mijeng changbiduna lambi ase semjinbiyu haina apil tawrakli Aikoigi Sengwajin dagina rongnonga khongkhawbagi lambi asi asuki matik phatre mafam asidagi aikoina bazar kabada natraga koi ana layengi damakta hospitalize tongnabagi ukhatpa matamda yamna khudong kiba ama oire kiba phawba yafre sigumlaba phatraba lambi asibu aikoigi local MLA amadi masigi paliba lengak pi mafamda thu matamda senjin bi haidana praja ama oina haijari Junior Social Scientist Hub Kakching na Wizard Boarding Kakching Makha Low Amadi Kainal Memorial English School Langmaidonga Kusamnaduna Me Kulumdoidagi Chatharakpa Yoga Thabum Palan Jun Kungamathoi Funal Sambum Chandel District Loishinbagi Thauram Pangthok Charagane National Yoga Player Denier Naorem gi Yoga Demonstration ga loinana Pangthokadaba Thauram asida Aiba Biramangol Bukrambamna Synthesis of Pakhangba and Law of Conservation of Energy Haiba Hiramasida Wangangane Saitya Ratna Rajkumar Jhalaji Singana Iba Udeshya Saireng Englishta Handokpagi Athoe Hentanaba Makong Mathang Taraba Mahiroi Singsu Harau Tayamna Okani Haina Junior Scientist Hub Kakchingi Secretary na Thadorokpa Cherolamana Hairi Chayani ki tamda Rajya Sabha ki seat humfuga mathoi gi mikhal ngarang loikre seat nifu nithoi di hanana lamba yaudana hanana kakrabane seat taraga mapal gi ngarang bot thada nakibane aduga seat humfu mathoi gi manungda phangnakiba singdi BJP taraga taret Congress mapal Nitish Kumar JDO ahum BJD amade Trinamal Congress na mari DMK amasung AIA DMK na ahum NCP RJP amasung TRS na ani amade ataina Lemhauriba Singna Pankre Sit Chaniga Nifuga Manga Leiba Rajya Sabha National Democratic Alliance NDA na Sit Chama Phangmangam Kre BJP na Sit Marifuga Taru Congress na Sit Nifu Mathoi AIA DMK Mapal BJD Mapal YSR na Sit Tarukta Kaduna Leiri Member Nifu Humdoidi Hanba Waina Khalakpani Hanana Prime Minister HD Debegaura Hanagi Lok Sabha gi Deputy Speaker M. Thambi Durai Congress ki Malikarjan Kharge na chingba miyoi sing khalakrabani
उत्तर प्रदेश जर्नलिस्ट मथक्ता FIR फाइल तौखिबदगी थौंगबु फ्रीडम ऑफ स्पीच खुंगाउनबनी हाइना मीडिया बॉडी यानिंगदब फोंदोखरे। उत्तर प्रदेश की खुंगंग लॉकडाउन चथबगी मतंगदा रिपोर्ट पीबदा मदु जर्नलिस्ट सिंगी निंगतंबदा किहनबनी हाइरुबदगी न्यूज पोर्टल scroll.in गी एग्जीक्यूटिव एडिटर सुप्रिया शर्मा की मथक्ता FIR फाइल तौखिबनी। उत्तर प्रदेश गवर्नमेंट सुप्रिया की मथक्ता लौखलिबा केस अदुकी मायोक्ता मीडिया फाउंडेशन कन्ना यानिंगदब फोंदोकी। मीडिया फाउंडेशन फोंदोरखिबदा थौंग अदु पुक्चेल सेंगना थबक तौरिबसिंगबु पुंगनिंग हंथननबा सिनबने। फ्रीडम ऑफ स्पीच एक्सप्रेशन एंड इंफॉर्मेशन बु ngaktuna thamnabagi pandamda मीडिया फाउंडेशन अदु इंग 1994 दा लिंखत्खिबनी। थौंग असे प्रेस फ्रीडम दा खुरौ थांगदिलकपनी हाइना फाउंडेशन अदुगी चेयरपर्सन वेटरन जर्नलिस्ट हरीश खारेना हाइकी। कॉन्स्टिट्यूशन पीरिबा फ्रीडम ऑफ स्पीच एंड इंफॉर्मेशन की थौना अदु मांगहनलोइदबनी हाइना जुडिशियरी सेंट्रल अमसुंग स्टेट गवर्नमेंट सिंगदा अपील तौखी। जून 23 दा मॉस्कोदा पांगथोकदबा सेकेंड वर्ल्ड वॉर की माई पाखिबगी 75 सुबा पालन थौरंगी विक्टोरी पैरेडता डिफेंस मिनिस्टर राजनाथ सिंह सरुक यारुगदौरी। थौरम अदु मार्च 4 दा तौरंगदबनी अदुगा कोविड-19 की लाइचना मरम ओइरदुना येथोखिबनी। पैरेड अदुदा सरुक यानननबा इंडियन मिलिटरी कॉन्टिजेंट की मेंबर 75 ना साबा ट्राई सर्विस हाना मॉस्कोदा थुंख्रे हैरी। रशियन फेडरेशन की डिफेंस मिनिस्टर सर्गे सोइगुना डिफेंस मिनिस्टर राजनाथ पु थौरमदुदा सरुक यानुनबा चेबाउ पिरखेबनी हैरी। अरोइबदा मरुइबु पाउ अमहना पिजरी। फेस मास्क सिजनबा अमदि सोशल डिस्टेंसिंग nganabagi matangda कक्चिंग डिस्ट्रिक्ट पुलिस ना अवेयरनेस पीबगी खोंथांग संगसेनबा हौख्रे। फ्रंट लाइन द थबक तौरिबसिंगदा बॉर्डर ट्रेड चैम्बर्स ऑफ कॉमर्स मोरेना मतेंग पीख्रे। लोइनना जॉब कार्ड होल्डर सिंह थबक पीनबगी पांदमदा कैनल तेंबगी थबक चथख्रे। मसीदमक्तरी मेस पाउदम लोइसिंजरी म्यामबु मुहन्ना खुरुमजरी।